मखा तारक थबक्तुना NIA दा सिनरनी ना लाउथोनी हाइबा वाहैसिना वाहै अनि सिदा ngasi BJP party rule government BJP government je masi escape route oibigano sini ex grisha ke NIA gi marumda so ibase community leader ngasi ki government main prime role lodan leiba leader ahum ki mi oi ne ngasi so ise administration leitraba sugumlaba lamdam si dei sida asiba mitana mangjaba gi phibam oina tarak libase masi laibak yamna thiningai ni hojiki leiriba system si government na short term program nataba horen masa leitragadi family kaurani ex gracia piraga thabak adu loisinarani aduga lauthoani manipur da leiriba praja singa se makoi gi mama macha natrabra sini akoi ngasi lamben chatpa yadriba community amagi colony lanba yadriba maru oina national highway thachalai basi aina yaba thabak la nesibo national highway protection eki matungina rule of law leiribani masidai sida community amabu masi highway se chatpagi right thingjal laklaba matam sida ngasi gi government sina kari act tawri geba akoina press conference ama tawjasi haina hona bagi matang si hojiki leiriba situation sida kanagi mafam da kanada kari hairaga karmain tawduna action phangadori no haibase akoi gi isa sida chobu confusion ama leire hojikse akoina han han bada thamjaning ba wafam di sahi ahum gi matang sidi mayam na su matam puna makta pandana leire ngangna dana su leire masigi matang da pendaba mayam ama ningam daba mayam ama su kholaw mayam ama su lawnei changsan ba khongjang kaya ama su changsali ngasi di ten khraba tha ani ahum gi matam sida ikoi da thoklakli ba irang ase yamna thokhan ningdaba mong chadaba humanitarian ground da mioi bagi minungsi su yaudra dugum laba action han yaudre hairi sidagi henna mong tada mong da changsan lakpagumna khoi ngasi uri base interested person sing daga movement adugum da changsan liba mioi sing gi mafam da khoi ngasi appeal tawri madudi mioi mokhoi na phajanduna thamiba hostages total 20 numbers se taruk ama taramari ama makhoi si tek ta kaidana nakal animak na thadok pidana mai magi imong manung da sinabidana mioi bagi minung sigi matungina laiminara iba phuruk pumna mak se koi mamang haktak tagi haumin narakpa mayam ama yauri bani aduna madugi interest ta minung sigi interest ta mioi bagi minung sida hajanduna thamliba hostages sing asi han han bada thadok laga mayam da sinabina bagi damakta appeal tawjani matang sida koina thamjani wafam amadi yamna political wing ama oina su akoi surprise hoi jai aduga as an individual of Manipur oina jo khoi yamna angakpa poi maramdi asu yamna chiraba tanja confusion leiraba matam asida ngasi government BJP rule government BJP ki party ki mioina chief minister oiraga pairiba government sina ngasi phauba kanglup amata da appeal tawraga nakoina phajangriba hostages sing do thadoro haiba wahai ama khoi ta khidri sarkar amagi mathau oina makoi hauju phauba kari tawri फाख्रिबा मीसिंगसी आइगी इचाई सुनते फानिंगा फाजगी जनु मोय सिनगेरा हाटनागेरा मोयना थोको मराइन तौजरकनी लेबाकीदी हयंग एक्स ग्रेसिया पीरगा लोइरे NIA दा सिनरा लोइरे हना खल्लगा लैबा जालाबा मधुनदी गवर्नमेंट की एडमिनिस्ट्रेशन पाइबगी सिटीजन की प्रॉपर्टी एंड राइट्स एंड लाइफ प्रोटेक्ट तौबगी नियम दि नते अदुना ngasiगी BJP rule government both in the state and the center अखोइना मखोइदा हाइनिंगी अमदि हंगनिंगी हौजुक फावबा मखोइ सिगी थोइबा थौदोक सिंग सिगी मतंगदा फाख्रिबा मियोइ सिंग अदुगी मतंगदा मखोइना लंगला लंजिन थिदोकपिख्रबरा फाख्रिबा मियोइ सिंग अदुगी मफमदसु ऑपरेशन चथदना थबक इंखांग अतै पाइथदना मखोइना फाबा ngamdragasu गवर्नमेंट की तरफ तगी एपिल अमा भाव तौख्रबरा हाइबा मखोइना मसी कम्युनिटी मरक्ता सि फट्टे सिगुम थबक हिंसा की थबक से तौगनु हाइबा वाहि जे अखोइ ताबा फंखिदे ngasi phauba ngasi ki manipur da chathara iba khongjang orajok administration leitraba sugumlaba lamdam si dei sida asiba mitana mangjabagi phibam oina tarakli base masi laibak yamna thiningai ni hojiki leiriba system si government na short term program nataba horen masa leitragadi family kaurani ex gracia piraga thabak adu loisinarani aduga lauthoani makha tarak ba thabak tuna NIA da sinarani na lauthoani haiba wahai sina wahai ani sida ngasi BJP party rule government BJP government je masi escape route oibigano sini ex gracia ke NIA gi marumda akoina haining badi huran ma matung meiring bagi thabak se koi toklasi makha ta ba sigumba untoward incidents mayama ma heinous crime mayama ma henna ka henjana tholak tingai gi matam si dei sida government na ma gi tarap tagi karamba action plan
पाइखꯠनबगीदमता रोड मैप सेम्बिरगे कना करम मफमदा करी सॉल्यूशन पोरकनबा पांदम थंबिख्रब्रा सिगुम मयाम से हजिकी लैरिबा सरकार से यामना सीरियस होइना लहोनिंगी भारतीय जनता पार्टी रूल गवर्नमेंट से ngasi mamit tangba mana pangba adugumlaba wing amoina group amoina political sangsan amoina khoina uri ngasi di maramdi karigino harabda wanaba kholau mayam si ngasi makoida mana nikteba makoi gi mityeng da nuksiba mityeng ama yaudaba dongna uriba manipur da laiba praja sing ase makoi gi mama macha natrabra sini akoi ngasi lamben chatpa yadriba community amagi colony lanba yadriba maru oina national highway thachal laibasi aina yaba thabak la nesibo national highway protection eki matungina rule of law lairibani masidi sida community amabu masi highway se chatpagi right thingjal laklaba matam sida ngasi gi government sina kari ek tawri keba hojik lairiba administration ase totally fail oire ngasi thoiba pot sing asi thigadaba direction dadi changsangadaba direction dadi changsandre awang nom da chiengraga makharom da thi haiba adugumlaba thabak ado ngasi tawbiranu makhatana hojik lairiba citizen ngase mahaki mama macha ngatani masida mainly asigumlaba conflict matam masida show ise nupi angang yamna waraba matam se sida victim oidi se maral leitraba kasu khangjadraba nupi angang neba aduna masigi thabak asi generation ama ikoi se maning halaga chatlabani haibasi mai koi punama gyan taminasi masigi responsible kanana oigadage haiba matam da hojik paliba sarkar Bharatiya Janata Party rule government se board in the center and the state double engine gi government anisno responsible lawgadabaneba karigumba hojik phajan griba 20 hostages singdugi mafam dasu adungma thowaning da thokdok thoklak le haina khallaga su madugi responsible to makoina oigadabane ba aduna akoina pami madudi sarkar na makoi matam chana action lokhatana miyam gi mangda makoi praja sibu nungsirina haibagi saktam ado akoida ngasidi uhaninge moigi ngaki sarkar kolaga laigadaba pham kolaga laigadaba adugum logi activities to tohoningdre ngasi community loina manusina na satmina na haina na tro Bharatiya Janata Party rule government sina community kudingi chief minister haptana deputy chief minister haptana shema ijibu community puna manusina na satmina ba yana bas wari watai chanaraga temsin narak ba yana ba gidam da luchingba mayam ama khala ina tro mogi mission se adu bidarabdi mission do ngasi participate to bidri ba kari gino so ibase community leader ngasi ki government main prime role lodan leiba leader ahumaki mi oine ba ngasi so ise aduna so ibal community singsigi representative oina adom na laibiravani ngasi adom gi responsible di adom gi sarkar gi haibadi Bharatiya Janata Party led government BJP government gi sarkar gi power and discretion do puthopiro Manipur gi integrity kaidana Manipur gi asigum laba secularism ji kaidana solution porakna bahona biro this high time matam laitravani hojik asigum laba mishi minaze asum thokchan lakpa taragadi सरकार ना सोइदन मकी रिस्पांसिबल ओइगदबनी मयाम द तारिबा अवाबा जनरेशन सिदे एजुकेशन द सोलक्तना आंगांग सिंग सिन ngasi लाइक तम फंगदरा मारुक मपांग सिंग मरक्ता कॉम्पिटिटिव एग्जाम मयाम द यावबंग मोइदबगी पोजीशन अदगी ngasi बिजनेस मयाम ना बिजनेस फेल ओइरक्तना मयुम द चरा हेलकबगी पोजीशन ममा मयाम ना ngasi मचा मयाम चरा हेनबा पिजबंग मक्तबगी अवाबा असिगुम लगबगी खोलाव मयाम से ngasi Bharatiya Janata Party led government BJP na board in the state and the center na health responsible oiri haibase akoi thamjage adona BJP ngasi di mit pangbiro tumbiraganu BJP sarkar ngasi hogat piro adom na phani na khandana adom gi matang matam gi matung in reformation and changes mayam ma thamdana ngasi government pore ibase Manipur da so asigum laba changes ama poraktana achouba reformation ama poraktana akhoi gi secularism sing ngak na akhoi bu protect to bi you haiba appeal se thamjaningi government di responsible ni thaba puna maki ayamuka hanna su loisalak padai na appeal tawningi madudi hostages phajal lagat thamiba group animakta ngasi gi hostages sing je thadok piu humanitarian ground da akhoi community amatani manipuri machang atani hingmin narakpa mi kangrup atani aduna akhoi se khosam na amuktang leibak sida chawkhat na अखोई मैम से नुशीना हाना की पोजीशन द तारकना बहोना सी खुरकी इना लाई सहन गुमसी थिंजलक मपाल की इथिल न अखोई की मरकता खतना चैना बथोन गुमसी अदोम न फाजन न थमी व हॉस्टेजेस सिंग अदो टेक त कायदना थादोक पिरक्तना इमंग मनुंग द सिनाबियु अदुना लेबाक की शांति पोरकना ब मतम दा दोम न अचौब मतेंग अमा पांगबियु हाइबे अपील से ngasi अखोइना प्रेस की अमदी मीडिया की थ्रू दा यामना नुशीना हिंगमिनना बगी दमता अपील अमा तौजरी थैंक यू